ꯆꯨꯝꯂꯦꯟꯒ ꯂꯩꯔꯦꯜꯒꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯗꯣꯟ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯊꯥ 2-3ꯁꯤꯗꯤ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯏꯗꯣ꯫ ꯍꯣꯏ, ꯑꯗꯨ ꯗꯗꯥ, ꯆꯍꯤ 2 ꯂꯩꯔ ꯇꯧꯁꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯍꯔꯥꯎꯏꯗ꯫ ꯆꯨꯝꯂꯦꯟ ꯅꯣꯛꯊꯣꯔꯛꯂꯒ ꯑꯗꯣ ꯏꯆꯥ ꯌꯥꯎꯔꯒꯅ ꯅꯪ ꯏꯁꯧ ꯂꯥꯡꯕ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕ? ꯐꯔꯅꯤ, ꯍꯦꯟꯒꯠꯂꯛꯇꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯩ ꯔꯥꯍꯨꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔꯁꯤꯡꯒ ꯀꯨꯞꯅ ꯇꯥꯟꯅꯔꯦ꯫ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯗ ꯀꯨꯏꯊꯔ ꯀꯩꯗꯧꯗꯣꯏꯅꯣꯅ꯫ ꯍꯩꯕꯤꯔꯦꯗ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜꯗꯨ ꯁꯥꯎꯁꯤꯟꯅꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯏ ꯃꯃꯥꯁꯨ ꯁꯨꯃꯥꯡꯗꯨꯗ ꯂꯩꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯜꯂꯤꯗ ꯉꯁꯤꯗꯤ꯫ ꯍꯣꯏ ꯃꯥ꯫ ꯀꯩꯅꯣ, ꯃꯤ ꯏꯃꯧꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯆꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯄꯨꯕꯤꯔꯛꯑꯕ? ꯃꯥꯅꯅꯦ, ꯑꯩ ꯄꯨꯕꯤꯔꯛꯏꯁꯤ ꯃꯥ꯫ ꯆꯨꯝꯂꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥꯗꯨ ꯏꯉꯛ-ꯉꯛꯅ ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯉꯤꯁꯤꯅ? ꯍꯣ, ꯃꯈꯥ ꯇꯥꯕꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯁꯥꯟꯅꯔꯣꯏ ꯃꯥ꯫ ꯅꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯄꯥꯎꯅꯤ꯫ ꯗꯣꯟ, ꯅꯪꯁꯨ ꯐꯖꯅ ꯀꯥꯈꯠꯂꯛꯑꯣꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯨꯝꯂꯦꯟꯗꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯃꯃꯥꯅ ꯂꯩꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃꯥ, ꯑꯁꯤꯒ ꯉꯥꯎꯕꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯔꯦꯜ ꯏꯀꯥꯏꯅ ꯅꯣꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯍꯦꯟꯗꯣꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯥꯖꯗꯅ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕ꯭ꯔꯣ ꯏꯕꯦꯝꯃ? ꯍꯣꯏ ꯏꯃꯥ, ꯑꯁꯦꯡꯕꯅꯦ꯫ ꯃꯃꯥꯗꯨ ꯍꯔꯥꯎꯗꯨꯅ, ꯗꯣꯛꯇꯔꯒ ꯆꯠꯂꯨꯔꯕ꯭ꯔꯣ ꯅꯣꯏꯕꯣ? ꯗꯣꯛꯇꯔꯅ ꯀꯩꯀꯩ ꯍꯥꯏꯔꯛꯏ? ꯍꯣꯏ, ꯆꯠꯂꯨꯔꯦ ꯏꯃꯥ꯫ ꯊꯥ 2-3 ꯐꯥꯎꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯏ ꯏꯃꯥ꯫ ꯌꯦꯡꯉꯣꯏ, ꯁꯤꯗꯩꯗꯤꯅꯦ ꯅꯪ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯁꯨꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅꯦ, ꯍꯌꯦꯡꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ ꯃꯤ ꯊꯝꯃꯒꯦ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯪ ꯑꯣꯏꯔꯒꯦ꯫ ꯏꯃꯧꯅ ꯂꯦꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯃꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯦꯜꯗꯤ ꯃꯊꯃꯣꯏ ꯄꯦꯜꯂꯤ꯫ ꯕꯦꯝꯃꯥ, ꯑꯩ ꯅꯪ ꯕꯕꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯍꯜꯂꯛꯄꯗ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯑꯣꯅ꯫ ꯀꯔꯤ ꯉꯥ ꯆꯥꯅꯤꯡꯒꯦ ꯃꯧꯕꯣ? ꯏꯃꯥ, ꯑꯩꯗꯤ ꯀꯩꯝꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯔꯦꯜꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯔꯦꯜꯒꯤ ꯄꯥꯎꯗꯨ ꯃꯌꯨꯝꯂꯣꯝꯗꯁꯨ ꯍꯥꯏꯗꯨꯅ ꯈꯪꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ꯫ ꯂꯩꯔꯦꯜꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯣꯜꯂꯦ, ꯑꯗꯨꯅ ꯊꯥ ꯌꯥꯝꯗꯕꯒꯤ ꯆꯥꯕ ꯊꯛꯄ ꯕꯦꯔꯥ ꯇꯧꯕꯒ, ꯃꯌꯥꯝꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯒ, ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯀꯅ ꯃꯥꯕꯨ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯃꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯔꯩꯗ ꯑꯣꯏꯔꯕꯁꯨ ꯌꯦꯠꯅꯔꯤꯕꯅꯤ꯫ ꯆꯨꯝꯂꯦꯟꯅ ꯈꯣꯟ ꯈꯤꯇꯪ ꯀꯟꯕꯗ ꯃꯃꯥꯅ ꯆꯨꯝꯂꯦꯟꯗ ꯍꯥꯟꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯕꯤꯔꯤ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ꯫ ꯑꯗꯨꯅ ꯂꯩꯔꯦꯜꯗꯤ ꯀꯦꯕꯗ ꯀꯦꯕꯥꯛ ꯊꯣꯛꯏ꯫ ꯊꯥ ꯌꯥꯝꯗ꯭ꯔꯤꯕꯒꯤ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯕꯦꯔꯥ ꯇꯧꯕꯗꯨ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯈꯟꯗꯅ ꯄꯤꯖꯔꯤ꯫ ꯆꯨꯝꯂꯦꯟꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯒ, MU ꯆꯠꯅꯕꯒ, ꯃꯣꯏꯔꯥꯡꯂꯣꯝꯒꯤ ꯍꯣꯠꯅꯕꯒ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯊꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯌꯦꯡ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯁꯣꯝꯗꯒꯤ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟ, ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯆꯨꯝꯂꯦꯟ ꯈꯔ ꯆꯤꯜꯂꯝꯃꯤ꯫ ꯊꯕꯛꯁꯤꯡꯗꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯝꯗ ꯈꯔ ꯍꯦꯟꯅ ꯊꯦꯡꯗꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯩꯔꯦꯜꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯗꯨꯅ ꯍꯪꯖꯩ꯫ ꯀꯨꯏꯔꯦ ꯆꯨꯝꯂꯦꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯊꯦꯡꯗꯕ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯃꯥꯅ, ꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ ꯃꯥ꯫ ꯐꯔꯦ꯫ ꯅꯪꯒꯤ ꯆꯥꯛꯀ ꯏꯕꯦꯝꯃꯒꯤ ꯆꯥꯛꯀꯅꯦ ꯏꯃꯥꯅ ꯄꯨꯂꯞ ꯊꯝꯕꯤꯔꯝꯃꯕꯅꯤ ꯅꯣꯏꯒꯤ ꯀꯥꯗ꯫ ꯀꯩꯅꯣ, ꯃꯥꯕꯨ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤꯕꯣ? ꯆꯥꯅꯤꯡꯗꯦꯅ ꯆꯥꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯅꯪꯅ ꯊꯝꯂꯝꯕ ꯁꯨꯞꯇꯣ ꯈꯔ ꯁꯥꯍꯜꯂꯒ ꯊꯛꯈꯤꯕꯅꯤ꯫ ꯅꯪ ꯅꯦꯅꯦꯁꯨ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ꯫ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ? ꯍꯌꯦꯡꯗꯣ ꯁꯣꯝꯗ ꯂꯥꯛꯑꯝꯃꯔꯣꯏꯅ ꯑꯥꯗ ꯑꯗꯨꯝ ꯍꯥꯏꯊꯔꯒꯦꯌꯦ꯫ ꯑꯥꯗ ꯊꯦꯡꯅꯔꯁꯦꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯪꯅꯕ ꯀꯥꯗꯨꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯊꯝꯂꯨꯏ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯦꯜ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯗꯦ꯫
ꯂꯩꯔꯦꯜꯗꯨ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯍꯥꯟꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯊꯣꯛꯂꯛꯄ ꯐꯥꯎꯕ ꯂꯩꯔꯦꯜ ꯃꯆꯤ ꯂꯦꯡꯂꯝꯗꯦ꯫ ꯆꯨꯝꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯏ, "ꯗꯣꯟ, ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ?" ꯂꯩꯔꯦꯜ ꯃꯃꯤꯠ ꯈꯤꯇꯪ ꯄꯥꯡꯂꯛꯏ ꯑꯗꯨꯒ, "ꯂꯥꯛꯑꯕꯣ?" "ꯍꯣꯏ, ꯍꯧꯒꯠꯂꯣ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ." ꯆꯥꯛ ꯄꯜꯂꯛꯄꯗꯨꯗ ꯂꯩꯔꯦꯜꯗꯨ ꯁꯨꯒꯠꯂꯛꯏ ꯌꯥꯝ ꯇꯟꯅ꯫ "ꯑꯁ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ." ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜ ꯐꯃꯨꯡꯗꯒꯤ ꯇꯟꯅ ꯇꯟꯅ ꯀꯨꯝꯊꯔꯛꯏ꯫ "ꯈꯤꯇꯪ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯁꯣꯐꯥ ꯂꯩꯕ ꯑꯗꯣꯝꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯏ꯫ "ꯗꯥꯗꯥ ꯆꯥꯔꯣ, ꯑꯩ ꯉꯥꯏꯒꯦ." "ꯅꯪ ꯈꯤꯇꯪ ꯆꯥꯎ, ꯍꯌꯦꯡꯗꯤ ꯏꯕꯥꯅꯤ ꯊꯕꯛ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤ, ꯂꯥꯞꯄꯦ, ꯅꯪ ꯋꯥꯅꯦꯕ." ꯂꯩꯔꯦꯜ ꯏꯉꯛ ꯉꯛꯅ, "ꯀꯥꯏꯗ?" "ꯍꯌꯦꯡ ꯆꯠꯂꯒ ꯈꯪꯅꯤ꯫ ꯏꯆꯦ, ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯁꯤꯜꯂꯣ." ꯂꯩꯔꯦꯜꯁꯨ ꯆꯥꯅꯤꯡꯗ ꯆꯥꯛꯇꯣ ꯈꯔ ꯆꯥꯏ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯆꯨꯝꯂꯦꯟꯅ ꯂꯩꯔꯦꯜꯕꯨ ꯍꯧꯗꯣꯔꯛꯏ꯫ "ꯗꯣꯟ, ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯗꯣꯟ." ꯂꯩꯔꯦꯜ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯨꯝꯂꯦꯟꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ꯫ "ꯍꯦꯄꯤ ꯕꯔꯊꯗꯦ ꯅꯨꯡꯁꯤꯕꯤ." ꯆꯨꯝꯂꯦꯟ ꯂꯦꯞꯇꯨꯅ ꯀꯦꯛ ꯑꯃ ꯄꯥꯏꯔꯒ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯦꯜꯕꯨ ꯋꯤꯁ ꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯂꯩꯔꯦꯜꯗꯤ ꯃꯥꯒꯤ ꯕꯥꯔꯊꯗꯦꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯔꯥꯎꯅ ꯀꯞꯅꯤꯡꯅ ꯆꯨꯝꯂꯦꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ "ꯍꯧꯒꯠꯂꯨꯁꯦ ꯉꯥꯏꯍꯥꯛꯇꯪ, ꯑꯗꯨꯒ ꯀꯦꯛꯁꯤ ꯀꯛꯁꯤ." ꯆꯨꯝꯂꯦꯟꯅ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯀꯦꯛ ꯍꯔꯥꯎ ꯍꯔꯥꯎ ꯀꯛꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯨꯝꯂꯦꯟ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯩꯔꯦꯜꯕꯨꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯆꯨꯝꯂꯦꯟ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨ ꯂꯨꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯂꯩꯔꯦꯜ ꯑꯃꯨꯛ ꯆꯪꯏ꯫ ꯂꯩꯔꯦꯜꯅ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯤꯉꯩꯗ ꯃꯥꯅ ꯉꯔꯥꯡ ꯂꯩꯔꯦꯜꯒꯤ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯐꯖꯅ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯦꯜ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯨꯝꯂꯦꯟ ꯆꯪꯂꯛꯏ꯫ "ꯏꯔꯨꯖꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯈꯤꯅꯤ." ꯂꯩꯔꯦꯜ ꯐꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯁꯤꯅ ꯀꯩꯅꯣ?" ꯆꯨꯝꯂꯦꯟꯁꯨ ꯁꯠ ꯌꯦꯡꯂꯛꯏ꯫ "ꯅꯪꯒꯤꯅꯤ, ꯑꯩꯅ ꯉꯔꯥꯡ ꯂꯩꯕꯅꯤ, ꯄꯥꯝꯗ꯭ꯔꯕꯣ? ꯍꯧꯖꯤꯛ ꯁꯦꯠꯂꯣ." ꯐꯤꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ, "ꯄꯥꯝꯃꯤ, ꯌꯥꯝ ꯐꯖꯩꯌꯦ." ꯔꯥꯅꯤ ꯐꯤꯅꯤ꯫ ꯏꯁꯤꯡ ꯄꯤꯁ ꯃꯆꯨꯗ ꯃꯄꯥꯟ ꯋꯥꯏꯠꯅ ꯀꯣꯠꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯔꯝꯃꯤ꯫ "ꯂꯣꯏꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ? ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. ꯏꯃꯥꯍꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ, ꯂꯥꯛꯑꯗꯕꯅꯤ." ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯩꯔꯦꯜꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ, ꯃꯥ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯍꯪꯂꯨꯔꯕꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯃꯄꯥꯟꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯅ ꯁꯦꯝꯂꯤꯕ ꯃꯐꯝꯗꯨꯗ ꯈꯥꯝꯂꯒ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒꯤ ꯒꯦꯠꯇꯒꯤ ꯐꯤꯖꯪꯅ ꯐꯖꯅ ꯈꯜꯂꯒ ꯗꯦꯀꯣꯔꯦꯁꯟ ꯐꯖꯅ ꯁꯦꯝꯃꯤ꯫ ꯒꯦꯠꯇꯨꯗꯅ "ꯂꯩꯔꯦꯜ ꯁꯪꯒꯥꯏ" ꯍꯥꯏꯗꯨꯅ ꯁꯥꯏꯟꯕꯣꯔꯗ ꯆꯥꯎꯅ ꯊꯦꯠꯂꯝꯃꯤ꯫ ꯂꯩꯔꯦꯜ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯨꯝꯂꯦꯟꯅ ꯂꯩꯔꯦꯜꯒꯤ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯅꯦꯁꯨ ꯂꯩꯔꯝꯃꯤ꯫ "ꯕꯨꯡꯉꯣ, ꯅꯣꯏ ꯌꯧꯔꯛꯑꯕ?" "ꯍꯣꯏ ꯅꯦꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯍꯦꯄꯤ ꯕꯔꯊꯗꯦ ꯂꯩꯔꯦꯜ, ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" "ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯐꯩ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ." "ꯍꯣꯏ ꯅꯦꯅꯦ." ꯆꯨꯝꯂꯦꯟꯅ, "ꯅꯦ, ꯃꯃꯣ ꯍꯣꯏ, ꯑꯉꯥꯡꯈꯩꯗꯤ?" "ꯂꯩꯔꯝꯅꯤ ꯁ꯭ꯋꯥꯏꯗ, ꯆꯪꯉꯣ ꯅꯕꯥꯅꯤꯁꯨ." "ꯍꯣꯏ ꯅꯦꯅꯦ." ꯃꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜ ꯏꯉꯛ ꯉꯛꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯐꯝꯗꯨ ꯋꯥꯜꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯕꯤꯜꯗꯤꯡ ꯑꯣꯏꯅꯁꯨ ꯃꯊꯛ ꯃꯈꯥ ꯁꯥꯏ꯫ ꯃꯔꯛꯇꯅ ꯏꯪꯈꯣꯜ ꯀꯣꯏ꯫ ꯃꯌꯥꯏ ꯑꯣꯏꯅ ꯃꯨꯔꯇꯤ ꯑꯅꯤꯁꯨ ꯂꯩ꯫ ꯁꯨꯝ ꯌꯦꯡꯕꯗꯨꯗ ꯆꯨꯝꯂꯦꯟꯅ, "ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯨ ꯂꯥꯛꯑꯣ." ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜꯕꯨ ꯄꯨꯊꯣꯔꯛꯏ꯫ ꯅꯥꯀꯟꯗꯨꯗ ꯊꯣꯛꯂꯛꯄꯗ ꯄꯥꯛ ꯆꯥꯎꯅ ꯒꯥꯔꯗꯦꯟ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯦꯜ ꯍꯔꯥꯎꯅ ꯌꯦꯡꯖꯩ꯫ ꯒꯥꯔꯗꯦꯟꯗꯨꯒꯤ ꯃꯔꯛꯇ ꯂꯩ ꯃꯈꯜ ꯁꯨꯅ ꯁꯥꯠꯂꯤ꯫ ꯗꯦꯀꯣꯔꯦꯁꯟ ꯃꯈꯜ ꯁꯨꯅ ꯇꯧꯏ꯫ ꯃꯔꯛꯇꯨꯗ ꯏꯁꯩꯒꯨꯝꯕ ꯇꯧꯕꯒꯤ ꯃꯅꯤꯡꯗ ꯁ꯭ꯇꯦꯖ ꯆꯥꯎꯅ ꯁꯥꯏ꯫ ꯆꯤꯌꯔꯁꯨ ꯐꯖꯅ ꯊꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯍꯜꯁꯤꯡꯁꯨ ꯂꯩ꯫ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯂꯛꯏ꯫ ꯆꯥꯅ ꯊꯛꯅꯕꯁꯨ ꯐꯖꯅ ꯕꯐꯦꯠꯇ ꯁꯤꯜ ꯂꯥꯡꯏ꯫ ꯂꯩꯔꯦꯜꯅ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯏ꯫ ꯆꯨꯝꯂꯦꯟꯅ,
ꯍꯣꯔꯦꯟ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯨꯔꯇꯤ ꯂꯩꯕꯗꯨꯗ ꯄꯨꯔꯛꯏ ꯈꯨꯔꯨꯝꯃꯣ ꯂꯩꯔꯦꯜꯁꯨ ꯏꯪꯉ ꯉꯛꯅ ꯌꯦꯡꯂꯒ ꯃꯨꯔꯇꯤꯗꯨ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏ ꯏꯗꯧꯒ ꯑꯕꯣꯛꯀꯒꯤ ꯃꯨꯔꯇꯤꯅꯤ ꯂꯩꯔꯦꯜ ꯉꯛꯅ ꯆꯨꯝꯂꯦꯟꯗ ꯌꯦꯡꯂꯛꯏ ꯇꯣꯟ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯂꯩꯔꯦꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯪꯉ ꯉꯛꯅ ꯌꯦꯡꯂꯛꯏ ꯆꯨꯝꯂꯦꯟ ꯅꯣꯛꯐꯦ ꯇꯧꯔꯒ ꯅꯤꯡꯁꯤꯡꯉꯣ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯗꯣ ꯂꯩꯔꯦꯜ ꯇꯁꯦꯡꯅ ꯃꯥ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯩꯕꯨꯅꯣ ꯆꯪꯂꯛꯄꯗ ꯊꯥꯍꯧꯔꯤꯕ ꯊꯦꯠꯍꯧꯔꯤꯕ ꯁꯥꯏꯟꯕꯣꯔꯗꯇꯨ ꯎꯔꯛꯄ꯭ꯔꯣꯅ ꯂꯩꯔꯦꯜꯁꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ ꯃꯥ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯏꯟꯕꯣꯔꯗꯇꯨꯗ ꯊꯥꯍꯧꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯒ ꯆꯨꯝꯂꯦꯟꯗ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯗꯣꯟ ꯃꯐꯝꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯃꯐꯝꯁꯨ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯃꯥꯅꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯍꯣꯝ ꯒꯥꯔꯗꯦꯟ ꯁꯦꯝꯒꯠꯄ ꯄꯥꯝꯃꯦ ꯍꯥꯏꯈꯤꯗꯨꯗꯤ ꯂꯩꯔꯦꯜꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯃꯤꯡꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯦꯝꯒꯠꯈꯤꯕ ꯅꯪꯒꯤ ꯁꯪꯒꯥꯏꯅꯤ ꯂꯩꯔꯦꯜ ꯁꯪꯒꯥꯏ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯗꯨꯅ ꯅꯪꯅ ꯄꯥꯝꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯉꯥꯡ ꯊꯝꯗꯨꯅ ꯁꯦꯝꯒꯠꯂꯛꯄꯅꯤ ꯑꯩꯅ ꯍꯟꯗꯛꯀ ꯊꯥꯅ ꯆꯍꯤ 3 ꯆꯪꯅ ꯁꯦꯝꯂꯛꯂꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯉꯥꯡ ꯂꯩꯕ ꯍꯧꯔꯛꯄꯅ ꯆꯍꯤ 1 ꯐꯥꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯤ ꯗꯣꯟ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯤꯀꯨꯞꯇꯣ ꯑꯩ ꯑꯉꯥꯎꯕ ꯑꯣꯟꯈꯤ ꯉꯥꯎꯆꯠꯅꯈꯤ ꯏꯁꯥꯗ ꯂꯨꯞꯈꯤ ꯆꯨꯝꯂꯦꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯂꯩꯔꯦꯜ ꯉꯛꯅ ꯅꯨꯡꯉꯥꯏꯇꯅ ꯆꯨꯝꯂꯦꯟꯗ ꯌꯦꯡꯂꯛꯏ ꯆꯨꯝꯂꯦꯟ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ ꯅꯤꯁꯥꯗ ꯑꯗꯨꯝ ꯉꯥꯎꯆꯠꯅꯗꯨꯅ ꯊꯋꯥꯏꯁꯦ ꯍꯤꯡꯅꯤꯡꯕꯁꯨ ꯄꯣꯛꯇ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯍꯧꯔꯣꯏꯀꯣ ꯈꯟꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯪꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯖꯔꯝꯕꯁꯦ ꯑꯁꯤꯃꯗꯤ ꯇꯧꯔꯝꯂꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯤꯅꯦꯒ ꯇꯥꯟꯅꯔꯒ ꯃꯐꯝ ꯑꯁꯦ ꯁꯦꯝꯒꯠꯈꯤꯕꯅꯤ ꯉꯁꯤ ꯅꯪꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯇꯣꯟ ꯆꯨꯝꯂꯦꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯦꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯥ ꯆꯨꯝꯂꯦꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯀꯞꯄꯤ ꯆꯨꯝꯂꯦꯟꯁꯨ ꯀꯞꯄꯤ ꯆꯨꯝꯂꯦꯟꯁꯨ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯗꯅ ꯀꯨꯏꯅ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯕꯗ ꯍꯤꯡꯂꯝꯂꯔꯣꯏ ꯈꯅ ꯑꯩꯅ ꯅꯇꯨꯡ ꯏꯟꯒꯦ ꯈꯜꯂꯝꯂꯕꯗꯤ ꯅꯪꯕꯨꯁꯨ ꯎꯕ ꯐꯪꯗꯅ ꯑꯩ ꯆꯠꯂꯝꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯇꯞꯅ ꯇꯞꯅ ꯄꯤꯕꯤꯔꯛꯏ ꯉꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯨ ꯏꯅꯥꯛꯇ ꯂꯩꯍꯟꯕꯤꯔꯦ ꯅꯨꯡꯁꯤꯕꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯁꯨ ꯄꯤꯕꯤꯗꯣꯔꯦ ꯂꯩꯔꯦꯜꯗꯤ ꯀꯞꯂꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯃꯥ ꯃꯊꯃꯣꯏ ꯄꯦꯜꯂꯦ ꯍꯥꯏꯕꯒꯨꯝ ꯑꯩꯅ ꯅꯣꯡꯃ ꯑꯍꯤꯡ ꯍꯜꯂꯛꯇꯕ ꯏꯕꯥꯅꯤ ꯊꯤꯅ ꯈꯠꯅꯈꯤꯕꯗꯣ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥ ꯅꯥꯕꯒꯤ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯁꯣꯜꯂꯕ ꯑꯍꯜ ꯑꯃ ꯂꯩꯇꯕꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯍꯜꯂꯛꯄꯗ ꯐꯔꯛ ꯇꯥꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕꯁꯨ ꯋꯥꯔꯧꯔꯕꯁꯨ ꯅꯪꯅ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤꯗ ꯅꯪ ꯂꯥꯟꯅ ꯂꯧꯕ ꯋꯥꯔꯧꯕ ꯐꯅꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯈꯤꯕꯅꯤ ꯃꯐꯝꯁꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯂꯩꯔꯦꯜꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯃꯐꯝꯁꯦ ꯄꯥꯝꯗ꯭ꯔꯕ ꯇꯣꯟ ꯂꯩꯔꯦꯜ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯝꯃꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ ꯆꯨꯝꯂꯦꯟꯁꯨ ꯂꯩꯔꯦꯜꯒꯤ ꯀꯞꯄ ꯊꯦꯝꯕꯤꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯐꯦꯠ ꯀꯣꯟꯕꯤꯕꯣꯏ ꯀꯩꯕꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯁꯤ ꯀꯞꯀꯅꯨ ꯁꯨꯝ ꯀꯞ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯪꯅ ꯀꯞꯄꯗꯤ ꯏꯆꯥꯁꯤꯁꯨ ꯀꯞꯀꯦ ꯍꯥꯏꯔꯛꯑꯅꯤ ꯍꯧꯖꯤꯛꯇꯗ ꯂꯩꯔꯦꯜꯗꯨ ꯅꯣꯛꯊꯣꯔꯛꯏ ꯇꯣ ꯅꯣꯛꯑꯣꯁꯦ ꯏꯆꯥꯁꯨ ꯍꯔꯥꯎꯅꯕ ꯇꯥꯅꯤꯡꯗꯦꯕ ꯂꯩꯔꯦꯜ ꯅꯨꯡꯁꯤꯅ ꯆꯨꯝꯂꯦꯟꯗ ꯌꯦꯡꯂꯛꯂꯒ ꯗꯥ ꯅꯪꯁꯤꯕꯨ
ꯑꯩꯒꯤꯗꯃꯛ ꯀꯔꯝꯕ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯤꯀꯣ? ꯑꯅꯤꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯃꯌꯥꯝꯗꯨ ꯃꯔꯤ ꯂꯣꯏꯅ ꯆꯪꯂꯛꯏ꯫ ꯔꯥꯍꯨꯜ, ꯑꯕꯦ, ꯊꯣꯏꯕ, ꯄ꯭ꯔꯤꯌꯥ, ꯍꯨꯟꯕ, ꯑꯃꯨ, ꯇꯦꯜꯍꯩꯕ ꯔꯤꯅꯥ ꯆꯞ ꯃꯥꯟꯅꯅ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯕꯨꯡ ꯃꯅꯝꯃ, ꯊꯣꯏꯕꯤ, ꯍꯦꯄꯤ ꯕꯔꯊꯗꯦ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝ ꯁꯨꯅ ꯂꯩꯔꯤꯕꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯚꯥꯏ, ꯑꯁꯣꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯁꯦꯅ ꯉꯥꯏ ꯂꯩꯍꯧꯔꯦ, ꯅꯪꯅ ꯁꯣꯝꯗ꯫ ꯆꯨꯝꯂꯦꯅ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯆꯠꯁꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯟꯚꯥꯏꯇꯤꯁꯤꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯍꯧꯖꯤꯜꯂꯤ꯫ ꯆꯨꯝꯂꯦꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯂꯩꯔꯦꯜ ꯃꯣꯏ ꯑꯅꯤꯒꯤ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯁꯝꯂꯞꯄ ꯂꯤꯗꯨꯅ ꯃꯐꯝꯁꯤꯕꯨ ꯁꯦꯝꯒꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯁꯩꯁꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯍꯩ ꯆꯥꯅꯤꯡꯕ ꯀꯣꯠꯅ ꯏꯁꯩ ꯇꯥꯅ ꯆꯥꯅꯔꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯍꯜꯁꯤꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤ꯫ ꯂꯩꯔꯦꯜꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯅ ꯍꯔꯥꯎꯅ ꯅꯣꯛꯈꯦꯗꯅ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯩꯕꯗꯨ ꯍꯨꯟꯕꯅ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯖꯔꯛꯏ꯫ ꯍꯨꯟꯕꯁꯨ ꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯁꯗꯥꯅꯟꯗꯅ ꯏꯁꯩ ꯀꯟꯅ ꯁꯛꯂꯤ꯫ ꯍꯨꯟꯕ ꯃꯐꯝꯗꯨꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄꯥꯠ ꯄꯥꯟꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯦꯞꯂꯒ ꯊꯃꯣꯏꯗ, ꯂꯩꯔꯦꯜ, ꯅꯪꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ? ꯅꯪꯅ ꯄꯥꯝꯖꯕ, ꯈꯟꯖꯕ, ꯅꯤꯡꯖꯕꯁꯨ ꯂꯣꯏꯅ ꯊꯨꯡꯂꯕ ꯃꯤꯀꯨꯞꯅꯤ꯫ ꯑꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯅꯣꯛꯎ꯫ ꯉꯁꯤ ꯅꯪ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯂꯩꯔꯦꯜ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯅꯃꯤꯒꯨꯝ ꯂꯦꯞꯂꯝꯕ ꯑꯩꯁꯦ ꯑꯣꯏꯔꯦ꯫ ꯅꯐꯝꯗꯒꯤ ꯉꯁꯤꯗꯤ ꯑꯣꯟꯖꯥ ꯑꯃꯒꯨꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯟꯕ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯃꯐꯝꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯛ ꯃꯆꯥ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕꯗꯨꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯂꯩꯔꯝꯕ ꯌꯥꯝꯁꯨ ꯆꯥꯎꯗꯕ ꯌꯥꯝꯁꯨ ꯄꯤꯛꯇꯕ ꯅꯨꯡꯗꯨꯝ ꯑꯃ ꯍꯨꯟꯕꯅ ꯐꯠ ꯀꯥꯎꯔꯨꯏ꯫ ꯍꯣꯏꯃ ꯅꯥꯏ, ꯁꯤꯔꯦ! ꯁꯤ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯍꯨꯟꯕ꯫ ꯃꯥꯅꯤ, ꯅꯨꯄꯤꯅꯤ, ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯐꯝꯊꯗꯨꯅ ꯃꯈꯣꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯑꯅꯥꯕꯗꯨ ꯀꯟꯅ ꯈꯥꯡꯂꯤ꯫ ꯍꯨꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯐꯠ ꯐꯝꯊꯔꯛꯏ꯫ ꯁꯣꯛꯄ꯭ꯔꯣ? ꯑꯩ ꯎꯖꯍꯧꯗꯕꯅꯤ, ꯁꯥꯎꯕꯤꯒꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯍꯨꯟꯕꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯨꯟꯕꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯤꯆꯥꯅꯩ꯫ ꯀꯩꯅꯣ ꯁꯣꯏꯈ꯭ꯔꯦꯗꯤ? ꯃꯤꯒꯤ ꯈꯣꯡꯕꯤꯁꯤ ꯊꯨꯒꯥꯏꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯁꯤ ꯏ ꯑꯁꯤꯕꯨ ꯆꯪꯂꯒ ꯄꯨꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯨꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯍꯨꯟꯕꯗꯤ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯤꯗꯣꯡ ꯉꯥꯡꯂꯛꯂꯤꯕꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦ, ꯀꯩ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯣ? ꯃꯤꯉꯣꯟꯗꯕꯨ ꯑꯗꯥꯏꯅ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ? ꯅꯃꯤꯠꯇꯨꯗ ꯁꯨꯖꯤꯜꯂꯛꯎꯔꯣ ꯍꯧꯖꯤꯛ? ꯍꯨꯟꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯀꯌꯥꯝ ꯁꯣꯛꯀꯦ? ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ꯫ ꯌꯥꯔꯦ, ꯍꯤꯗꯥꯛꯀ ꯂꯣꯏ ꯌꯥꯔꯦ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯂꯝꯕꯤ ꯆꯠꯄꯗ ꯑꯉꯧꯕ ꯃꯊꯣꯡ ꯆꯥꯗꯕꯗꯧꯅꯅꯦ ꯅꯨꯡ ꯀꯥꯎ ꯆꯠꯀꯅꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯍꯨꯟꯕꯗ ꯑꯃꯨꯛꯇꯪ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯕꯗꯗꯤ ꯅꯁꯥꯒ ꯌꯥꯝ ꯅꯥꯟꯕ ꯑꯣꯐꯤꯁꯥꯔꯒ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯑꯃꯣꯠꯄ ꯑꯉꯥꯡꯗꯧꯅ ꯂꯝꯕꯤꯗ ꯎꯐꯨꯜ ꯀꯥꯎꯔꯒ ꯆꯠꯂꯤ꯫ ꯀꯩꯅꯣꯅꯦ, ꯑꯩ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯀꯥꯎꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯝꯕꯤꯁꯤꯗꯗꯤ ꯃꯇꯥꯡ ꯆꯥꯗꯦ꯫ ꯉꯁꯤꯈꯛ ꯎꯕ ꯃꯤꯑꯣꯏꯕꯒꯤ ꯐꯕꯅꯤ꯫ ꯌꯦꯡꯕꯗꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯒ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯑꯩꯅ ꯉꯁꯥꯏꯅ ꯆꯦꯟꯁꯤꯜꯂꯒ ꯅꯥꯍꯨꯝꯗꯨ ꯅꯞꯄꯗꯧꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯣꯡꯗꯨ ꯅꯥꯗꯨꯅ ꯑꯃꯨꯛ, ꯑꯌꯣ!
ꯍꯥꯏꯔꯒ ꯇꯨꯒꯗꯧꯒꯤ ꯇꯧꯏ ꯍꯨꯟꯕꯅ ꯍꯥꯏꯐꯦꯠ ꯉꯥꯛꯄꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯟ, ꯏꯆꯟꯗꯤ ꯁ꯭ꯋꯥꯏꯗꯩꯔꯣ? ꯍꯣꯏ ꯃꯥꯅꯤ ꯁ꯭ꯋꯥꯏꯗꯩꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯆꯠꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨ ꯂꯩꯍꯧꯏ ꯍꯨꯟꯕ꯫ ꯅꯨꯄꯤꯗꯨ ꯃꯁꯝ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯗꯨꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯏ, ꯀꯦꯁꯤꯡ ꯈꯨꯁꯤꯟꯕ ꯌꯥꯎꯗꯅ ꯆꯝꯅ ꯐꯖꯩ ꯅꯨꯡꯁꯤ ꯃꯁꯛ꯫ ꯌꯥꯝ ꯑꯍꯟꯁꯨ ꯅꯠꯇꯦ, ꯃꯔꯛ ꯁꯥꯔꯛꯅꯤ, ꯌꯦꯡꯕꯗ ꯆꯍꯤ 12, 14 ꯃꯨꯛꯇꯤ ꯑꯣꯏꯒꯅꯤ꯫ ꯍꯨꯟꯕ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯤꯇꯪ ꯇꯥꯟꯅꯔꯛꯂꯒ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯅꯨꯄꯤꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯅꯣꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ꯫ ꯍꯣ ꯑꯩꯒꯤ ꯃꯤꯡꯂꯣ ꯂꯤꯟꯊꯣꯏ ꯀꯧꯋꯦ꯫ ꯍꯨꯟꯕꯅ ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯁꯤꯟꯅꯔꯛꯏ, ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯆꯠꯅꯕꯒꯤ ꯊꯣꯡꯅꯔꯛꯏ꯫ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯅꯔꯛꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ "ꯕꯦꯝꯃ, ꯂꯩꯔꯦꯜ, ꯅꯦꯅꯦ ꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯍꯌꯦꯡ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯕꯗ ꯁꯣꯏꯗ ꯉꯥꯝꯗꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯧꯀꯣ." ꯆꯨꯝꯂꯦꯟꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯧ ꯍꯥꯏꯔꯝꯃꯣ." ꯆꯨꯝꯂꯦꯟꯅ ꯑꯗꯨꯝꯅ ꯐꯠ ꯈꯨꯝꯂꯛꯄꯗꯨꯗꯗꯤ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯁꯨ ꯁꯣꯏꯗ ꯉꯥꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯂꯩꯔꯦꯜꯁꯨ ꯀꯨꯝꯊꯥ ꯁꯨꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯑꯉꯥꯡꯗꯨꯗꯤ ꯗꯣꯛꯇꯔꯅ ꯇ꯭ꯋꯤꯟꯁ ꯑꯣꯏ ꯍꯥꯏ, ꯑꯗꯨꯅ ꯃꯁꯥ ꯂꯨꯝꯕꯅ ꯋꯥꯕꯅ ꯃꯆꯥꯗꯨ ꯌꯧꯍꯟꯅꯤꯡꯂꯕꯁꯨ ꯃꯇꯣꯝꯇ ꯉꯝꯗꯕꯅ ꯆꯨꯝꯂꯦꯟ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥ ꯑꯍꯤꯡꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯅ ꯍꯦꯟꯅ ꯋꯥꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥ ꯋꯥꯅ ꯀꯧꯖꯩ, "ꯗꯥꯗꯥ, ꯇꯥꯕ꯭ꯔꯣ? ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯃꯥ ꯑꯝꯇ ꯀꯧꯕꯤꯌꯣ." ꯆꯨꯝꯂꯦꯟꯗꯤ ꯇꯨꯝꯊꯕ ꯅꯨꯡꯉꯥꯏꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯇꯨꯝꯊꯔꯤ꯫ "ꯇꯥꯕ꯭ꯔꯣ? ꯑꯩ ꯑꯝꯇ ꯍꯧꯒꯠꯀꯦ, ꯇꯥꯕ꯭ꯔꯣ?" ꯀꯧꯅ ꯀꯧꯅ ꯂꯩꯔꯦꯜ ꯃꯨꯛꯂꯒ ꯍꯧꯒꯠꯀꯦ ꯇꯧꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯆꯨꯝꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯃꯉꯣꯟꯗ ꯀꯧꯔꯝꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯦꯜꯗ ꯄꯥꯈꯠꯅ ꯌꯦꯡꯂꯒ, "ꯗꯣꯟ, ꯀꯩꯗꯧꯔꯦ? ꯍꯧꯒꯠꯀꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯀꯩꯅꯣꯝ ꯇꯧꯔꯦ." ꯆꯨꯝꯂꯦꯟ ꯄꯥꯈꯠꯅ, "ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯣ? ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ?" ꯂꯩꯔꯦꯜꯕꯨ ꯍꯧꯒꯠꯍꯜꯂꯤ꯫ ꯏꯃꯥ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣꯕ." ꯋꯥꯅ ꯂꯩꯔꯦꯜ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯄꯥꯈꯠꯅ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯅ, "ꯍꯣꯏ, ꯑꯩ ꯀꯧꯔꯨꯒꯦ, ꯅꯪ ꯉꯥꯛꯇꯪ ꯅꯇꯣꯝꯇ ꯂꯩꯔꯝꯕ ꯌꯥꯒꯗ꯭ꯔꯣ?" ꯂꯩꯔꯦꯜꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯕꯨꯛꯇꯨꯗꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯀꯨꯝꯊꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯀꯧꯗꯨꯅ ꯄꯨꯟꯅ ꯂꯥꯛꯏ꯫ ꯃꯃꯥꯅ ꯗꯣꯛꯇꯔꯗ ꯄꯨꯁꯦ ꯍꯥꯏꯗꯨꯅ ꯐꯤ ꯅꯨꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯍꯤꯡꯗꯨꯗ ꯗꯣꯛꯇꯔꯗ ꯄꯨꯔꯛꯏ꯫ ꯂꯝꯕꯤꯗꯁꯨ ꯃꯣꯏꯅ ꯌꯦꯡꯕ ꯗꯣꯛꯇꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯏꯠ ꯇꯥꯕꯒꯤ ꯂꯩ, ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯂꯩꯔꯦꯜꯕꯨ ꯌꯦꯡꯂꯤ꯫ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯁꯤ, ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯝꯂꯦꯟꯅ ꯐꯣꯟ ꯇꯧꯈꯤꯕ ꯂꯩꯔꯦꯜ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯤ꯫ ꯃꯍꯩ ꯂꯩꯔꯦꯜꯅ ꯏꯟꯁꯤꯟꯈꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯆꯨꯝꯂꯦꯟꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯇꯨꯅ ꯂꯩ꯫ ꯃꯕꯨꯡ ꯑꯆꯧꯕꯅ ꯅꯥꯀꯟꯗꯒꯤ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯒꯨꯝ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ꯫ ꯂꯩꯔꯦꯜꯒꯤ ꯃꯃꯥꯒ ꯃꯅꯝꯕꯦꯝꯒꯅꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ "ꯑꯉꯥꯡ ꯅꯨꯄꯤ 2 ꯐꯪꯉꯤ." ꯆꯨꯝꯂꯦꯟ ꯆꯦꯟꯁꯤꯟꯗꯨꯅ, "ꯁꯤꯁꯇꯔ, ꯃꯃꯥꯒꯤ ꯐꯤꯕꯝꯗꯤ?" "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯊꯣꯔꯛꯑꯅꯤ." "ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ." ꯑꯉꯥꯡ 2 ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯔꯁꯅ ꯄꯝꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯉꯥꯡ 2ꯗꯨ ꯃꯕꯨꯛ 2ꯅ ꯑꯃꯃꯝ ꯑꯣꯛꯏ, ꯑꯗꯨꯒ ꯄꯝꯗꯨꯅ ꯂꯩ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥ 2ꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯆꯨꯝꯂꯦꯟꯒꯤ ꯏꯃꯨꯡꯗꯤ ꯅꯨꯄꯤ ꯄꯥꯝꯖꯕꯅꯤꯅ ꯃꯁꯨ ꯅꯨꯄꯤ 2 ꯐꯪꯖꯕꯗ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯗꯤ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇꯒꯤ ꯐꯥꯎ ꯍꯦꯟꯗꯣꯛꯇ꯭ꯔꯤ꯫ ꯆꯨꯝꯂꯦꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯃꯥꯗꯨ ꯉꯁꯤꯁꯨ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇꯨꯗ ꯃꯁꯨ 2ꯗꯨ
ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯨꯝꯂꯤꯟꯁꯨ ꯋꯥꯅ ꯍꯜꯂꯛꯄꯅꯤꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗꯨꯅ ꯃꯃꯥꯕꯨ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯏ ꯑꯗꯨꯒ "ꯏꯃꯥ, ꯆꯥꯔ ꯀꯣꯐꯤꯔ ꯑꯃꯗꯤ ꯊꯛꯁꯤꯗꯅ, ꯅꯁꯨꯗꯨ ꯌꯥꯔꯦ ꯊꯝꯃꯝꯃꯣ, ꯑꯉꯥꯡꯗꯣ ꯃꯄꯥꯒꯤꯁꯨ ꯉꯥꯛꯇ ꯑꯣꯏꯖꯒꯦ, ꯁꯨꯝ ꯁꯪꯂꯩ." ꯃꯁꯥꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯃꯃꯥꯅ "ꯍꯣ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ, ꯅꯄꯥ ꯅꯆꯥ ꯑꯃꯨꯛꯅꯦ ꯂꯩꯃꯤꯟꯅꯖꯔꯣ, ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯩꯒ ꯎꯠꯂꯒ ꯆꯪꯉꯨꯀꯣ, ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ." ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ "ꯑꯩꯕꯨ ꯌꯥꯝ ꯈꯪꯗꯗꯧꯅ." ꯁꯤ ꯍꯥꯏꯔꯒ ꯖꯨꯝꯂꯦꯟ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯇꯦꯟꯗꯨꯗ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯑꯣꯛꯊꯣꯛꯏ ꯑꯗꯨꯒ ꯂꯩꯔꯤꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯥꯈꯠꯂꯛꯏ, ꯃꯆꯥ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ꯫ "ꯇꯣꯟ, ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯁꯨ ꯃꯥꯜꯂꯤ, ꯅꯪꯁꯨ ꯃꯥꯜꯂꯤꯀꯣ, ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯗꯣꯔꯤ, ꯆꯞꯀ ꯃꯥꯟꯅꯔꯒ." ꯂꯩꯔꯦꯜꯁꯨ ꯅꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯂꯒ "ꯗꯗꯥ, ꯑꯉꯥꯡꯁꯦ ꯀꯩ ꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯁꯝꯅꯕ ꯃꯤꯡ ꯊꯣꯜꯂꯁꯨ ꯍꯥꯏ." "ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯅꯍꯥꯟꯅ ꯈꯟꯕ ꯂꯣꯏꯔꯦꯅ." "ꯀꯩ ꯃꯤꯡ? ꯑꯗꯨꯒ ꯍꯥꯏꯗꯕ?" ꯖꯨꯝꯂꯦꯟ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯆꯥ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯑꯍꯟꯗꯨ ꯍꯥꯟꯅ ꯄꯝꯈꯠꯂꯒ "ꯏꯆꯥ ꯑꯍꯟꯅ ꯁꯤꯟꯊꯥ." ꯑꯃꯨꯛ ꯆꯨꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯃꯤ, ꯑꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯄꯝꯈꯠꯂꯒ "ꯏꯆꯥ ꯑꯇꯣꯝꯕꯤꯅ ꯁꯤꯟꯊꯣꯏ." ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯗ ꯑꯃꯨꯛ ꯆꯨꯞꯄꯤ꯫ ꯂꯩꯔꯦꯜꯁꯨ ꯅꯣꯛꯇꯨꯅ "ꯑꯗꯨꯗꯤ ꯁꯤꯟꯊꯥ ꯁꯤꯟꯊꯣꯏ ꯇꯥꯔꯦ, ꯌꯥꯝ ꯐꯖꯩꯅ ꯃꯤꯡꯁꯦ." ꯖꯨꯝꯂꯦꯟꯅ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯂꯩꯔꯦꯜꯗ ꯑꯃꯨꯛ ꯄꯤ, ꯃꯥꯅ ꯑꯍꯟꯗꯨ ꯑꯃꯨꯛ ꯄꯝꯈꯠꯂꯒ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗ ꯑꯃꯃꯝ ꯄꯝꯂꯒ ꯁꯦꯜꯐꯤ 2-3 ꯁꯠ-ꯁꯠ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯐꯕꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯁꯤꯡꯗꯨ ꯁꯤꯟꯗꯣꯛꯏ, ꯀꯦꯞꯁꯟꯗꯅ "ꯃꯥꯏ ꯑꯦꯚ꯭ꯔꯤꯊꯤꯡ." ꯍꯨꯟꯕꯒꯤ ꯃꯌꯨꯝꯗꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ꯫ ꯃꯃꯥꯒꯤ ꯐꯣꯟꯗ ꯇꯦꯜꯍꯩꯕꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯃꯃꯥꯅ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ, ꯇꯦꯜꯍꯩꯕ?" "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ?" "ꯏꯃꯥ, ꯀꯩꯅꯣꯅꯤ, ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯒꯦ ꯇꯧꯅꯤ." "ꯍꯥ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯕꯣ? ꯀꯗꯥꯏꯗꯒꯤ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ?" "ꯃꯣꯏꯔꯥꯡꯗꯩꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯗ ꯂꯩꯔꯦ, ꯑꯀꯨꯞꯄꯗꯣ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ, ꯊꯝꯃꯒꯦ." ꯃꯃꯥꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯄꯥꯅ "ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯅꯆꯥꯅꯨꯄꯥꯗꯣ ꯃꯣꯏꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦꯌꯦ." "ꯍꯥ? ꯃꯣꯏꯔꯥꯡꯗꯒꯤ? ꯐꯔꯦ ꯐꯔꯦ." ꯍꯨꯟꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯀꯥꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯊꯣꯏ, ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯨꯅ, ꯉꯁꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯗꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯅꯗꯤ ꯂꯤꯔꯕꯅꯤꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡꯈꯪꯗ ꯄꯪꯇꯥꯅ ꯇꯥꯅꯩ, ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯜꯁꯨ ꯅꯨꯃꯤꯗꯥꯡꯗꯁꯨ ꯍꯦꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯑꯗꯨꯅ ꯉꯁꯤ ꯅꯪ ꯐꯪꯂꯤꯁꯤꯗꯤ." ꯂꯤꯟꯊꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯗꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯨꯟꯕ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯍꯥꯏꯒꯠꯄꯤꯔꯒ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯅꯛꯅ ꯆꯪꯁꯤꯟꯈꯤ꯫